Manipur President rule THAMBA HAIBASHI Prime Minister AMADI Home Minister na LUCHINGBA Bjp Leingak North East Region da Mapung Phana Leingakpa Ngamdre Haibani HAINA Congress leader Gourav Gogoi na PHONGDORAKLI source amagi matung inna Manipur da chahi ani fazlakadoraba irang asigi waroisin purakpa ngamdringai cherakta Chief Minister Nongthomam Birena resign tawkhiba numit marini subada Manipur da constitution gi provision ngakpa ngamdaba maramna president rule thamduna animated suspension thamkhiba asina center da paliba Bjp Leingak asina North East region da fail oire takpani thawong asibu akanba mawongda Gourav Gogoi na yaningdaba PHONGDORAKLI Manipur President rule THAMBA HAIBASHI Prime Minister AMADI Home Minister na LUCHINGBA Bjp Leingak North East Region da Mapung Phana Leingakpa Ngamdre Haibani HAINA Congress leader Gourav Gogoi na PHONGDORAKLI source amagi matung inna Manipur da chahi ani fazlakadoraba irang asigi waroisin purakpa ngamdringai cherakta Chief Minister Nongthomam Birena resign tawkhiba numit marini subada Manipur da constitution gi provision ngakpa ngamdaba maramna president rule thamduna animated suspension thamkhiba asina center da paliba Bjp Leingak asina North East region da fail oire takpani thawong asibu akanba mawongda Gourav Gogoi na yaningdaba PHONGDORAKLI